ꯂꯧꯗ ꯂꯧꯗ ꯅꯠꯇ꯭ꯔꯣ ꯀꯤꯂꯣ ꯑꯍꯨꯝꯒꯤ ꯀꯤꯂꯣ ꯑꯍꯨꯝ ꯌꯧꯔꯦ ꯀꯤꯂꯣ ꯑꯍꯨꯝꯒ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯋꯤꯁ ꯄꯤꯖꯔꯤ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯡꯕ ꯈꯣꯠꯄ ꯅꯥꯄꯤꯒꯥꯡ ꯁꯦꯡꯕ ꯈꯣꯠꯄ ꯂꯩꯗꯅ ꯈꯔ ꯇꯧꯒꯦꯅ ꯈꯜꯂꯤ ꯏꯆꯥꯅꯨꯄꯥꯁꯦ ꯍꯧꯒꯠꯇ ꯉꯥꯏꯔꯤ ꯃꯥꯒꯤꯗꯤ ꯑꯩ ꯅꯝꯃꯔꯣꯏꯒꯦꯁꯦ ꯃꯥ ꯁꯥꯎꯔꯛꯑꯅꯤ ꯌꯥꯊꯤꯟꯗꯣ ꯁꯠ ꯊꯤꯟꯗꯣ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡ ꯅꯨꯡꯖꯥꯡ ꯑꯗꯒꯤ ꯂꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤꯒꯤ ꯀꯠꯐꯝ ꯊꯣꯛꯄ ꯈꯔ ꯑꯗꯨꯒꯤ ꯁꯦꯝ ꯁꯥ ꯇꯧꯔꯤ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯄꯤ ꯐꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯀꯩꯀꯥ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄ ꯑꯗꯨꯒꯤ ꯊꯥꯗꯣꯛꯐꯝꯗꯣ ꯑꯗꯨꯒꯤ ꯇꯧꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯐꯨ ꯄꯥꯝꯕꯤꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯂꯐꯨ ꯃꯅꯥ ꯂꯧꯔꯒ ꯇꯥꯡꯒ ꯁꯥꯕ ꯈꯣꯠꯄ ꯃꯅꯥ ꯁꯥꯕ ꯈꯣꯠꯄ ꯑꯗꯨ ꯇꯧꯒꯦ ꯑꯩꯒꯤ ꯍꯤꯡꯒꯣꯜ ꯎꯠꯂꯛꯀꯦ ꯍꯧꯖꯤꯛ ꯂꯐꯨꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯔꯤ ꯍꯤꯡꯒꯣꯜꯁꯦ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯂꯐꯣꯏꯁꯦ ꯌꯦꯡꯉꯣ ꯂꯐꯣꯏ ꯑꯅꯤ ꯌꯥꯜꯂꯤ ꯁꯤꯗ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯒ ꯌꯥꯜꯂꯤ ꯄꯨꯂꯞꯅ ꯑꯍꯨꯝ ꯌꯥꯟꯕꯅꯦ ꯁꯤꯗ ꯑꯃ ꯌꯥꯜꯂꯦ ꯆꯤꯡ ꯐꯥꯕ ꯌꯥꯎꯔꯕ ꯇꯧꯔꯤꯁꯦ ꯑꯩꯅ ꯊꯥꯕꯅꯦ ꯁꯤꯗ ꯑꯃꯒ ꯂꯩꯔꯤ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯁꯦ ꯑꯗꯨꯝ ꯌꯥꯕꯅꯤ ꯁꯤꯅ ꯑꯩꯈꯣই ꯌꯨꯝꯅꯤ ꯑꯁꯤ ꯑꯦꯛꯇꯤꯚꯥꯁꯤꯅ ꯑꯩꯒꯤ ꯒꯥꯔꯤꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯎꯒꯁꯦ ꯌꯥꯝ ꯍꯧꯕꯅꯦ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯑꯗꯨꯝ ꯌꯥꯝ ꯏꯪ ꯆꯤꯛꯄ ꯅꯨꯡꯉꯥꯏꯔꯖꯥꯠꯅꯤ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯂꯩꯔꯦ ꯆꯩꯔꯥꯎꯕꯅꯤꯅ ꯌꯨꯝꯁꯦ ꯍꯥꯏꯐꯦꯠ ꯎꯠꯀꯦ ꯇꯧꯕꯅꯤꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯅꯤ ꯁꯤ ꯍꯧꯖꯤꯛꯀꯤ ꯂꯐꯨ ꯄꯥꯝꯕꯤ ꯄꯔꯦꯡ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯁꯪ ꯑꯃ ꯁꯥꯏꯖꯦ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯅꯤ ꯍꯥꯏꯕꯁꯦ ꯑꯁꯤꯗꯒꯤ ꯍꯧꯔꯛꯑꯒ ꯑꯁꯤꯒꯤ ꯁꯣꯔꯣꯛ ꯃꯆꯤꯟꯐꯥꯎ ꯍꯥꯏꯇꯥꯔꯦ
ꯂꯣꯏꯔꯦ ꯑꯇꯩ ꯅꯠꯇꯩꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯃꯁꯥ ꯅꯥꯜꯍꯟꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯃꯁꯥ ꯅꯥꯟꯕ ꯑꯁꯇꯔꯒꯨꯝꯕ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯍꯥꯏꯗꯤ ꯂꯩꯗꯅ ꯃꯁꯥꯁꯦ ꯅꯥꯜꯍꯜꯂꯒꯗꯤ ꯊꯥꯗꯣꯛꯄꯗ ꯃꯁꯥ ꯅꯥꯟꯅ ꯊꯥꯗꯣꯛꯑ ꯐꯖꯩꯗꯅ ꯑꯗꯨꯒꯤ ꯋꯥꯅꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯂꯩꯒ ꯊꯦꯠꯄ ꯌꯥꯎꯏ ꯁꯤ ꯂꯩ ꯊꯦꯠꯇ꯭ꯔꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯗꯤ ꯁꯨꯝ ꯑꯗꯨꯅ ꯗꯦꯀꯣꯔꯦꯁꯟ ꯁꯨꯝ ꯐꯖꯅꯕ ꯁꯦꯝꯅꯕꯅꯦ ꯑꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯅꯤ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯁꯤꯗ ꯍꯣꯔꯦꯟ ꯊꯥꯔꯒ ꯇꯧꯔꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥ ꯍꯥꯏꯕ ꯇꯥꯔꯦ ꯂꯥ ꯇꯥꯡꯒ ꯁꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯍꯥꯞꯅꯕ ꯈꯣꯠꯅꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯁꯥꯅꯕ ꯂꯥꯁꯦ ꯀꯛꯀꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯐꯨꯗꯒꯤ ꯂꯥ ꯃꯅꯥ ꯈꯔ ꯂꯐꯨ ꯃꯅꯥ ꯈꯔ ꯀꯛꯑꯒ ꯑꯗꯨꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯤ ꯑꯗꯨ ꯑꯩꯈꯣই ꯂꯐꯨꯗꯣ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯄꯤ ꯁꯦꯡꯕ ꯑꯗꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥ ꯍꯥꯏꯐꯦꯠ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄ ꯈꯔ ꯇꯧꯔꯦ ꯑꯗꯨꯅ ꯃꯥꯏꯒꯁꯦ ꯐꯖꯔꯦ ꯑꯣꯔꯤꯖꯤꯅꯦꯜꯗ ꯇꯥꯔꯦ ꯍꯥ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯧꯒꯗꯣꯏꯁꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯗ ꯑꯩꯈꯣꯏꯒꯤ ꯆꯥꯂꯨꯛ ꯊꯥꯅꯕ ꯁꯦꯝꯕ ꯈꯣꯠꯄ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯇꯥꯡꯒ ꯁꯥꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯝꯒꯦ ꯑꯗꯨ ꯇꯥꯡꯒ ꯁꯥꯕ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯗꯣꯏꯁꯦ ꯁꯤꯒꯤ ꯀꯥꯇꯤꯁꯨ ꯁꯤꯖꯤꯟꯅꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯍꯟꯉꯩꯅꯗꯤ ꯆꯩꯅ ꯀꯩꯅ ꯇꯧꯔꯒ ꯊꯤꯜꯂꯒ ꯁꯦꯝꯕꯅꯦ ꯑꯩꯈꯣꯏ ꯇꯥꯡꯒꯒꯤꯁꯦ ꯑꯗꯣ ꯑꯩꯅ ꯁ꯭ꯇꯦꯞꯂꯔ ꯇꯧꯔꯒ ꯑꯗꯨꯝ ꯁꯦꯝꯕ ꯁꯤꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯃꯌꯥꯝ ꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯍꯩꯗꯤ ꯍꯩꯇꯦ ꯑꯗꯨꯕꯨ ꯁꯨꯝ ꯕꯤꯠꯇ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯄꯨꯡ ꯐꯥꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯆꯩꯔꯥꯎꯕꯁꯤ ꯇꯧꯅꯔꯤꯕꯁꯦ ꯁꯤꯒꯤ ꯎꯠꯅꯕꯒꯤ ꯍꯣꯠꯅꯕꯗ ꯇꯧꯖꯕꯅꯤ ꯑꯁꯤꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ
ꯄꯄꯥꯗ ꯄꯤꯔꯣ ꯁꯨꯔꯁꯅꯨ ꯄꯄꯥ ꯁꯦꯝꯖꯔꯅꯤ ꯌꯥꯔꯦ ꯁꯦꯝꯖꯔꯅꯤ ꯅꯪ ꯐꯝꯃꯣ ꯉꯁꯥꯏꯗ ꯂꯩꯔꯣ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯅꯤ ꯍꯥꯏꯕ ꯑꯃꯨꯛ ꯁꯦꯝꯗꯣꯛꯄ ꯅꯪ ꯆꯪꯉꯨꯔꯣ ꯍꯩꯗꯣꯛꯀꯅꯤ ꯑꯉꯥꯡꯒꯤ ꯊꯕꯛ ꯅꯠꯇꯦ ꯑꯗꯨ ꯃꯥꯕꯥ ꯑꯧ ꯃꯇꯥꯏ ꯃꯇꯥꯏ ꯔꯥꯎꯟ ꯍꯥꯞꯄꯣ ꯃꯥꯒꯤ ꯑꯗꯨꯝ ꯌꯥꯅꯤ ꯈꯔ ꯑꯗꯨꯝ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯇꯧꯔꯁꯨ ꯃꯑꯣꯡ ꯌꯥꯝ ꯃꯥꯜꯂꯦ ꯃꯉꯥꯅꯤ ꯑꯁꯤ ꯄ꯭ꯂꯦꯠꯁꯦ ꯊꯝꯃꯣ ꯅꯠꯇ꯭ꯔꯥ ꯗꯥꯁꯃꯤ ꯃꯥꯏ ꯍꯥꯞꯆꯔꯅꯤ 이싱 마만 빨리 이싱 빨리 전화를 또 해요 가당 마민기 가당 해요 야니 자가 아무도 담이 아래도 시나 동안은 거 누나 또 가이나 마 하이나 또 가이나 마 ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯠꯐꯝ ꯊꯣꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯂꯝꯂꯥꯏꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤ ꯊꯥꯗꯣꯛꯄ ꯑꯁꯤ ꯂꯣꯏꯖꯔꯦ ꯑꯗ ꯏꯆꯥꯅꯨꯄꯥꯁꯨ ꯈꯣꯏꯔꯝꯃꯤ ꯃꯍꯥ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯆꯥꯂꯣ 3 ꯑꯗꯨꯒ ꯃꯊꯦꯜꯁꯨ 3 ꯊꯣꯛꯅ ꯃꯩꯔꯥ 3 ꯑꯗꯨꯒ ꯍꯩꯌꯥꯟ ꯀꯩꯀꯥ ꯀ꯭ꯋꯥ ꯅꯨꯡ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯀꯠꯆꯔꯦ ꯅꯪ ꯈꯣꯏꯔꯝꯃꯣ ꯈꯣꯏꯔꯝꯗꯧꯕ ꯆꯪꯒꯗꯧꯕꯗꯣ ꯅꯠꯇ꯭ꯔꯥ ꯅꯪ ꯈꯣꯏꯔꯝꯃꯣꯏꯗ꯭ꯔꯥ ꯈꯣꯏꯔꯝꯗꯣꯏꯅꯤ ꯄꯨꯟꯅ ꯈꯣꯏꯔꯝꯃꯣꯔꯥ ꯅꯕꯥꯅꯤ ꯈꯣꯏꯔꯝꯃꯣ ꯑꯗꯨꯝ ꯌꯥꯔꯦ ꯑꯩꯒꯤꯗꯗꯤ ꯆꯥꯛ ꯂꯥꯝꯅ ꯆꯠꯂꯦꯅ ꯑꯩꯈꯣꯏ ꯊꯤꯜꯕ ꯋꯥꯠꯂꯤ ꯌꯨꯝ 2 ꯊꯤꯜꯂꯝꯃꯦ ꯑꯗꯒꯤ ꯌꯨꯝ 3 ꯑꯃꯨꯛ ꯋꯥꯠꯂꯤ ꯇꯧꯏꯁꯦ ꯃꯆꯥꯁꯦ ꯇꯝ ꯆꯠꯂꯨꯗꯣꯏꯅꯤ ꯊꯤꯜꯂꯨꯔꯣ
Hello, Benny. Benny, Benny. Hey, aduh parah kak. Hello friend, ngasi di akhoi Cheiraoba mari lena tawunina akhoi lai khoram ko pam ma yawbunina ai hakse muzafri ama tawaga adum video se seme ngasi dum ta ma ngak pi gani aduga han haijaning badi hoje akhoi mathela na kono bigi thabak hoje loire yum manga lana bani khoi yum jiga tharaga taruk hai tare ado lana bagi si thabak sima loire aduna hoje akhoi sak chana ragani ado chak chabi video de yang namja roi amri dum ta ma ngak pi gani aduga ngasi video sibu akhoi hobudi lobu yengbiriba silinaw simbu sinal sigi makedi haninga litan thagat phungdoksari amadi sajibu Cheiraoba na lakpaga akhoi lamdam asi yamna nungaiba ingtappa aduga ahong asong marang kaina phungba habadi yamna pothok chathok marang kaina thokpa aduguma lamdam oirasunu asi hana yaudaba aduguma kaya ama oirasunu haidana ai mayanda wish pijari aduga ngasi video sibu mieng tabari silinaw simbu sinal sigi makedi haninga litan su thagat phungdoksari amadi anoba akhoi viewers singa su channel su subscribe to birum haidana channel sigi makedi mana hajari loinana horen se akhoi Cheiraoba ching ka ba chasirana su khali angang purga madu video masu ai semjage khale madu gi su tongana video masu ma thagat sanabu khona jage loinana ngasi video su sibu yengbiribu sinau punumapu channel sigi makedi thagat pa phungdok chabu loinana ngasi video matang swaida losinjage thank you very much